ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯝꯖꯦ ꯑꯃ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯒꯤꯅꯥꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯝꯃꯦ ꯑꯩ ꯆꯥꯛ ꯀꯧꯔꯒ ꯑꯩꯈꯣꯏ ꯃꯥꯝꯖꯦ ꯑꯃ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯨꯡ ꯆꯩꯒꯗꯕ ꯑꯣꯖꯥ ꯑꯅꯤ ꯂꯦꯡꯉꯛꯑꯦ ꯑꯩꯈꯣꯏꯗ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯃꯟ ꯁꯔꯃ ꯃꯥꯁꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯩꯅꯣ ꯄꯨꯡꯖꯣꯝ ꯖꯣꯝꯃꯤ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯩꯒ ꯁꯃꯔꯖꯤꯠ ꯑꯗꯣ ꯃꯣꯏ ꯌꯧꯔꯛꯄ ꯀꯨꯏꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯇꯧꯕꯗꯨꯒ ꯑꯃꯟꯁꯦ ꯉꯁꯥꯏ ꯃꯣꯏ ꯂꯥꯛꯄꯩ ꯚꯤꯗꯤꯑꯣ ꯇꯧꯗꯦ ꯍꯥꯏꯅ ꯑꯃꯅ ꯀꯟꯅ ꯋꯥꯔꯧꯔꯤ ꯑꯗꯨꯅ ꯑꯃꯟ ꯍꯥꯏꯕꯗꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯅꯝꯕꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯅꯝꯅꯤꯡꯕ ꯅꯠꯇꯦ ꯍꯥꯏꯅꯦ ꯋꯥꯔꯤꯗꯣ ꯑꯩ ꯅꯝꯗꯧꯅꯤ ꯑꯗꯣ ꯈꯤꯇꯪ ꯃꯇꯝꯗꯣ ꯇꯧꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯩꯒ ꯊꯨꯡꯉꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯁꯨ ꯃꯇꯥꯡ ꯃꯌꯥꯝꯗ ꯍꯟꯖꯔꯛꯀꯅꯤ Nãy ta xin hết rồi. Cô này juga ah juga. Ang lu juga. Kau mau jual yang batang không? Đó. Mà các bạn ăn thì không được. Lang sana lo. Được không? Bukan mah, bukan mah. Para pelajar ni kena mati. Hah?
फुसलो मध्ये काय चांगलं
Kaino? 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 Ako'y mani.
ये सीधे दिन सनातन भक्त रघुनाथ गोपाल भक्त दास रघुनाथ यही सोयो गुरु चरण हरि बोलो हरि बोलो हरि बोलो नाम संकीर्तन Video to why that? Kari aman? दोनों ही कारोबार दोनों का दौरा है मो कैसा लगा दोनों तो टोरी हमो हाय हमो हम सब चाह रहे हैं सिलाव रही सब चाह रहे हैं कहीं आया क्या ngasi lai khon ba yam nungai re do nungai bai mathang da nungai da matang ma hai do hai ba tare akhoi gi oja sing ngasi pungjai ba agatala da gi lakpa khoi yam ba samarjit aduga akhoi gi inaw nusiba aman sharma moi je haji chatlana in tawre ai ngasi lai ro haina hai ba ni moi je lai ro ai ja dare do siga lai re akhoi asina akhoi gi yam ba samarjit akhoi inaw do asina aman sharma moi je aina hai ba da gi moi ja agatala da gi khoi siga gi kilometer kun lap da moi na la ga nipu lap da moi na la pung je bi re ba ni ai yam nungai ngasi gi imon yam nungai mayam aduna ngasi video je swai je loisan lage mayam bye